Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Manipur dangarang COVID-19 ki anoba positive case, humphumatoi amagasu thengnakre. BJP ki National General Secretary Ram Madhav na hairi, Manipur ki haujik paliba sarkar asi mara chetli amasung masigi term mapung phana chatkani amasung lupa koti lising tara mangagi animal husbandry infrastructure development fund semgatpa kendra ki mantri mandol na yare. Manipur dangarang COVID-19 gi anoba positive case humphumathoi amagasu thengnakre. Imphal gi Janim sangarang puna sample satret humphutar taruk test tawbada mioi nipan positive oiki aduga hana positive oirama mioi taruk ama negative oirakpa thengnaki. Imphal gi Rims tanangarang puna sample satret humphumanga test tawbada mioi yankhayumdoi positive oiki mioi singa dugi manungda kunipana Tamenglong jila dagi aduga taranithoina Ukhrul jila dagi ni hairi. Hana positive oirama mioi tara mangana negative oirakpa thengnaki. UNESCO gi COVID care center gi inmate tara mangasu ngarang amuna test tawbada negative oire hairi. Haujik phawada Imphal gi Rims da test tawkiba apupna sample masing lising kunithoi chatruk yankaitare sure hairi masi tharaga haujik phawada rajya sida puna COVID-19 gi test tawkiba sample masing lising nipu humdoi sambri humbutra tare sure. BJP ki National General Secretary Ram Madhav na hairi Manipur gi haujik paliba sarkar asi mara chetli amasung masigi term mapung phana chatkani. Imphal da leiba Mukhyamantri Secretary tangarang pangthokiba handakta nauna Rajya Sabha gi sadasyi oina khalaba leisemba sana jawbu opugi thoram amada wa ngangbada Sri Madhav na hai. Sri sana jawbu gi mapa mapusing na leba ki damak tawramba thabak sing adu sakhangboina amadi mahak asi miyamna ikai khumnaba misak ama oiba maramna BJP na mangonda Rajya Sabha gi ticket pihibani magna hai. Manipur gi ningthau leisemba sana jawbana Rajya Sabha gi mikhalda mai pakliba si BJP khaktagi nate rajya sigi oinani. Thormatuda wangangbada Sri leisemba sana jawbana hai mahakna sati amata yaudana mamingtagi oina ningthau oirakpa sahi kun hele aduna rajya sigi miyamgi damak kariguma amata pangthokpa ngamdana lakhibani adubu mahakna miyamgi damak tawningba thabaksing adu pangthoknabagi tanja ama handakti phangle hairaduna asiguma kudong chaba silemna manganba tawroi haina Sri sana jawbana phongdokki. Tabiriba pawasi Akaswani Imphal dagini. Space, banking, sasan yokpa dairy sector da aityahasik oiraba ahongba kaya sarkar na lauthokre. Pradhan Mantri Narendra Modi na sabhabati oiduna ngarang pangthokiba kendra gi mantri mandol gi mifamna leibaga sigi space ki lamda private sector sing saruk yaba hengathanaba warep lokre. Kendra gi atomic energy amasung space mantri Dr. Jitendra Singh na hai space technology bu samajik amadi sel tungi lamda mapung phana sizinaba ngamnaba sarkarna Indian National Space Promotion and Authorization Center in Space semlagani. New Delhi da permission da wangmangang da Kendra Information amasung Broadcasting Mantri Prakash Javadekar na hai Urban Cooperative amasung Multi-State Cooperative Bank sing Reserve Bank of India na hakthengana yengsilagani mangna hai warep asina asiguma bank lising ama changa ni phurom gi account holder singi senpham amanga ta thokanda bangam lagani masi matangda sarkarna athuba matamgi manungda ordinana amasu puthok Sri Javadekar na hai Uttar Pradesh ki Kushinagar jila da international airport ama semgatna basu sarkarna warep lawre. Mantri Mandol na maruiba warep amada animal husbandry dairy amasung sasan yokpoga mari leinaba enterprising saguthanabi damak lupa koti lising tara mangagi animal husbandry infrastructure development fund ama hagdoktuna leibaga sigi naha lakh kuntra manga romda thabak pinaba warep lawre. Kendagi Haksal Mantri Dr. Harshavardhana sahigi oiba TB report lising ani kungi fongle report adugi matungina lising ani tara nipan da TB lainana naba mioi lakh kunmari thingnaki masi lising ani tara nipan gi report ka sangdamnabada laina asna naba mioi khangdokbugi changasi sada tara mari hele nikse system gi kuthangda thorangasi paikhalakpani. Sarkar na hairi leibaga sida COVID-19 na nabadagi pharakpagi changasi sada Yankai taruk dasmik tarishno yore haujik pawada COVID-19 na naramba mioi lakh ani lising yankai nipan chatruk marphu manga naba fare haukiba pungkun marida mioi lising tara sambri marphu tara manga naba phaki haujik leibaga sida active case lakh ama lising marphu humdoi supna kunithoi leire. Haksel amasung yafi yumbal mantri na hairi haukiba pungkun marida COVID-19 gi anoba case lising tara manga samapan humpu nipan lakh paga loinana apunba case masing lakh mari lising yankai taruk chama marphu humdoi shure
Maragasida Indian Council of Medical Research ICMR na hairi haukiba pungkun marida leibagasigi tongan ba laboratory singda coronavirus ki sample lakh ani lising tara manga sama marfudra manga test toki ICMR na ngomada test toba sample masing hengana na bakan na honari hauziki oina sarkar gi laboratory satret kuntra amasung lanai laboratory sani humbudra da COVID-19 gi test sathari Bharana nongmada COVID-19 gi sample lakh ani hena test tawduna singtha ninga uba mawongda test tawbagi sang hengalakli nongmada sample chama yaudana test tawrambadagi tha umasigi manungda tongan ba research institution medical college amdi testing laboratory kaya na kanna honabadagi test tawbagi chang singtha ninga oina hengatle Malem gi oina COVID-19 gi case lakh ama ngakbigani lakh marfudra ma thoi henkre aduga mioi lakh mari lising humbudra humdoi sanipan nifumapana laina asna nabadigi sikre John Hopkins University ki data matungina malem pumado COVID-19 ki case masing lakh marfudra ma thoi lising yankai taret sahum kun yore Nai Delhi gi All India Institute of Medical Sciences AIMS ki OPD ngasi degi mahusagum thabak tawba horagani haukiba tha ahumrom he na COVID-19 na maram oiduna OPD sing thonglon na lakhibani AIMS ki director na hai COVID-19 na ana layengi thabak ta kudong cha daba kaya mayok narambadu lagliba numit kharani asidagi ana layengi thabak ta safaragani Railways na migrant worker masung ata infrastructure project sing thabak subamyoi lakh nipan thabak pinabagi pandamda numit chama kun mangani gi thabak pinaba lupa koti lisingama chanipan gi project ma paikhalagani Railways Mantraloy na Garib Kalyan Rozgar Abhiyan Thabak Thawram Singh Zonal Railways amasung Railway PSU galunya na video conferencing kuthangdi singthre Garib Kalyan Rozgar Abhiyan asi Uttar Pradesh Bihar Rajasthan Madhya Pradesh Odisha amasung Jharkhand gi Khandoklaba jila samatra truk chathari Imphal ngasi phongba pause singi maroiba pausingi namak Wahengbam Washington leire Washington Thagachari Suni Rajniti gi oiba pauna ngasi Imphal la phongba pauche punamakta maroiba pau oiri BJP na luchingba Rajya Sarkar asi tam suna chatkani haiba BJP ki National General Secretary Ram Madhav ki wafam pauche kharada headline tawri Rajya Sarkar da NPP na makata na sagutlagani haiba North East Democratic Alliance ki convener su oiriba Assam ki Mantri Himanta Biswa Sharma ki wafam su pauche kharada headline tawduna sauna phongnari Congress ki camp tagi MLA ani BJP da changlakre Congress ki camp kaire NPP ki MLA Marina Amit Shah Amadi JP Nadaga Unakre Haiban Singba Paushu Paushi Singi headline gi saruk ama oina phongnari Imphal ngarang thunglakiba Ram Madhavna Rajyapal Dr Nazma Heptulaga Unakre BJP gi MLA Singasu Unaduna Wari Sanakre Haiba Paushu Paushe Kharagi ahan balamai de phongnari Manipur gi hauji koidiba rajniti gi phibamga mari lainaba wafam singsu Paushe ayambagi editorial column da phongle CBI na Hanagi Mukhyamantri Okram Ibobi Singbu Pung Ahum Loma Singh Hangkre Haina Huyelan Pauda Anisuba Headline Piraduna MDS Kipan Lana Sizina Bada Chenaba Singh Cherak Pibada Akai Belate Haiba City Bobigi Wapam Pongli Pongna Pamdashu Pawasigal Winena Investigation da Mateng Pangani Haiba Si Bobigi Wapam Headline Tauri Shanghai Express English People's Chronicle na Singbadashu Pawasi Headline Tauduna Fongnari Manipura Harya Wat Palairoi, Lomi Sina Pakat Piganu, Haiba, Raijagi Agriculture Vipaki Director, Laltan Pui, Vachongi, Wafam Isel Express ta, Anishuba Headline Power in a Fongli, Shanghai Express Manipuri Dadi, Har Fangdabagi Wana Rabashu, Department Dadi, Awat Palaihaloi, Haire, Haina Anchor Kalam the Fongli. Imphal Free Press ta, Legal Notice na National Sports University NSU Manipur gi Vice Chancellor Hapada Sayan Abathokale Haiba Pauna Ahanba Headline Tauri Rajya Sabha gi Mikhalda Mai Pakraba Singi Manungda Laisemba Sana Jawbana Khwaidagi Lairaba Oire Handak Sahi gi Has Pangthoklaroi Manipur da Sinmi Singi Awat Palairiba Simen Khatnaba Miyoi Kayada Training Pinaba Task Force Semkatnaba Labor amasung Employment Mantri Dr. T.S. Adesamna Khangan Kre Haibana Singba Pausing Asisu Pause Singya Hanba Lamai de Phongnari Suni Thagachari Washington Aroiba da Maroiba Pau Amukhana Manipur da ngarang COVID-19 gi anoba positive case humpumathoi ambaga su thengakre BJP gi National General Secretary Ram Madhav na hairi Manipur gi haujik paliba sarkar asi mara cheli amasung masigi term rapung phana chatkani amasung Lupa ko lising tara mangagi Animal Husbandry Infrastructure Development Fund semgat pa kendro gi Mantri Mandol na yari Paulo Jari